lamsat kamba nupa ama fare sahi nipan gi nupi macha amada nataba lisat chat ki haiba masagi chahi yangkai taruk suraba nupa ama police na fare police tagi fangba pawgi matung ina women police station na ngarang numidang pung tara tabada aiba complaint ama laktuna chahi nipan da ngai ribe macha nupi bu mi leitabagi khudong chawa lauraga ngarang numidang wairam pung mari tabada physical assault sathavigre haina apokpina wakalakibani wakat adu phangbaga women police amade sisipur police ki kangbuna khudakta accused adugi mayumda changchinduna mahaku phaba ngamkhe SP yauna security personnel chamaga kun hena positive oire Manipur da ladiba state amadi central forcing ge personnel sing leptana positive oirakpaga loinana ngarang numidang wairam pung taruk makhai dagina ngasi numidang wairam pung taruk makhai phawbada yamdrabada security personnel chamagi mathakta positive oire Jenims tagi phangba paw amagi matungina ngasi Jenims ta sample chamanga ga supna manga lightchet asigi test tawbada mioi hompuga mathoi positive oire positive oirba sing adugi manungda yankhai manga de Churachandpur da leiba BSF ki training center da leibani amade makhoi sing mayum da suti gi chatluraga halakhiba singni ngasi numidang angan ba phawbada Churachandpur gi BSF training center da positive oikiba BSF personnel chamaga ahum sure thasigi kunmapan da pulap oina Churachandpur gi BSF personnel kunthraga mathoi positive oikibani Health Department की फंगबा पाव अमगी मतुंग इना कालीमाई मनाक्ता लैबा अहानबा मणिपुर राइफल्स के फैमिली लाइन दा लैबा निपान सुबा MR की पर्सनल मरी अमसुंग इमुंग मनुंगी मियोय अनि लाइचेट असिगी पॉजिटिव ओइखरबा मतुंगदा ngasi फैमिली लाइन असिदा लैरिबा MR की पर्सनल अमसुंग इमुंग मनुंगी मियोय कुनगा तरेट पॉजिटिव ओइरे हाइरे अतोपा मियोय मंगा गिसु पॉजिटिव ओइ हाइबगी चिंगनबा लैरबसु असेंग बखंग ngamdre इम्फाल वेस्ट डिस्ट्रिक्ट एडमिनिस्ट्रेशन ना अहानबा मणिपुर राइफल्स कंटेनमेंट जोन ओइना लाउथोक्तुना कांटेक्ट ट्रेसिंग तौबदा मियोय 419 टेस्ट तौनबा थौरांग तौखिबने लेमहौरिबा सिंग hayeng makha tana test tawkhigani su haire Kamjong district na ngasi SP yauna mioi nifuga taret positive oire haina atopa pawgi likhun amana phongdorokle Imphal West district ki mayang Imphal police ki osisu positive oikibaga loina na positive oikiba nifu taret ki manungda nifuga taruk na Assam Rifles ki personnel singni Kamjong di positive oikiba sing asigi matangda akupa paw phangba ngamdre Kakching da ngasi mioi kunga mari pulap positive oikhre amade positive oiriba sing adu Kakching lamkhai manakta leiba kunthraga mapan suba Assam Rifles ki ni Manipur da COVID-19 positive oiba singi manungda tongan ba mafam singda leiba Central Force singi personnel mayam yaure numit kharani gi mamangda Kangpokpi da CRPF ki personnel hompu hena positive oikhibani Joribam da hojik phawbada security personnel maudraga humdoi positive oikhibaga loinana security personnel singi imung singi mioi tarasu positive oikhrabani District asida police amadi BDF personnel nifuga mapan Assam Rifles ki personnel nifuga mathoi amadi CRPF ki personnel ahum positive oikhrabani RIMS ki PMR da thabak tawriba doctor ani nurse ani yauna punna mioi taruk lightchet asigi positive oire haiba ngarang khangkhrabani lightchet asigi wangangloi amasung health ki additional director Dr. Khoirom Sasi Kumar mangangna ngasi yachangba da tholakpa cherol amagi matung inna ngarang numidang wairam pung taruk makhai dagina ngasi numidang wairam pung taruk makhai phawbada COVID-19 ki positive oikhiba chamaga tara taruk ni positive case chamaga tara taruk asi RIMS, Jenims amasung Babina Diagnostic Center da thengnakhibani amade positive oikhiba sing asigi manungda marifudi security personnel ni haire